ꯈꯨꯡꯒꯪ ꯑꯃꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯃꯝꯁꯨ ꯇꯧꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯤ ꯍꯧꯅꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯖꯅꯗꯤ ꯃꯥꯒꯤ ꯃꯃꯧ ꯊꯤꯕꯗ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣꯏ ꯇꯨ ꯅꯁꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯃꯍꯩ ꯃꯁꯤꯡ ꯏꯃꯥꯅ ꯇꯝꯍꯜꯂꯦꯗꯅ ꯌꯨꯝꯒꯤ ꯃꯧ ꯊꯤꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯏꯃꯧ ꯈꯟꯗꯨꯅ ꯊꯤꯅꯤꯀꯣ꯫ ꯏꯃꯥ, ꯑꯩꯗꯤ ꯁ꯭ꯋꯥꯏꯒꯤ ꯇꯤꯟꯐꯥ ꯊꯔꯣꯏꯒꯤ ꯃꯅꯝ ꯀꯣꯛꯇꯕꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯄꯥꯝꯖꯗꯦꯀꯣ꯫ ꯏꯃꯥꯅ ꯊꯤꯕꯤꯒꯦ ꯍꯥꯏꯔꯗꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯕꯤꯌꯨ꯫ ꯏꯆꯥꯁꯤꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤꯗꯅ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯕꯗ ꯂꯝꯒꯤ ꯊꯣꯏꯅ ꯈꯟꯖꯗꯦ, ꯍꯥꯏꯅ ꯇꯥꯟꯅꯕꯗ ꯏꯟꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯤ꯫ ꯏꯆꯥꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯕꯤꯗ ꯐꯩ, ꯅꯣꯏꯅ ꯈꯜꯂꯤꯗꯨꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨꯅꯦ ꯑꯆꯧꯕ ꯑꯇꯣꯝꯕ ꯑꯩꯅ ꯁꯤꯟꯕꯗꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯖ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯅꯨꯄꯤ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯨ ꯌꯦꯡꯂꯝꯃꯤ, ꯈꯨꯡꯒꯪꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯕꯥꯅꯤꯒꯤ ꯑꯩꯅ ꯅꯨꯄꯤ ꯑꯅꯤꯗꯤ ꯌꯦꯡꯂꯦ, ꯑꯃꯅ ꯏꯝꯐꯥꯜ ꯅꯤꯉꯣꯜꯅꯤ, ꯑꯃꯅ ꯈꯨꯡꯒꯪ ꯅꯤꯉꯣꯜꯅꯤ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯝꯐꯥꯜ ꯅꯤꯉꯣꯜꯗꯨ ꯑꯣꯏꯅ, ꯑꯇꯣꯝꯕꯒꯤꯅ ꯈꯨꯡꯒꯪ ꯅꯤꯉꯣꯜꯗꯨ ꯑꯣꯏꯅ ꯄꯤꯕꯤꯔꯣ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯐꯩ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯑꯗꯨ ꯏꯃꯥ, ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯁꯛ ꯃꯥꯏꯗꯤ ꯈꯪꯗꯣꯛꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯁꯛ ꯈꯪꯅꯕ ꯌꯥꯗꯦ, ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯣꯏꯅ ꯈꯪꯅꯔꯣ꯫ ꯏꯃꯥꯁꯤꯗꯤ ꯍꯌꯦꯡ ꯒꯣꯏꯅ ꯑꯃꯨꯛ ꯑꯣꯟꯅꯗꯅ꯫ ꯁꯤꯖꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯟꯗꯞ ꯑꯃꯗꯇ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯗꯣꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯜꯂꯒ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯕꯨ ꯈꯤꯇꯪ ꯃꯣꯗꯔꯟ ꯑꯣꯏꯕ ꯁꯦꯠꯄ ꯌꯥꯗꯔꯣ? ꯍꯣꯏ ꯇꯥꯆꯧ, ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯆꯠꯅꯕ ꯐꯤꯖꯣꯜꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯁꯦꯠꯄ ꯍꯩꯅꯗꯦ꯫ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ? ꯇꯞꯊꯈꯣ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯑꯇꯣꯝꯕ, ꯅꯪꯁꯨ ꯃꯧ ꯅꯕꯥꯅꯤꯁꯨ ꯁꯤꯗ ꯐꯝꯃꯨ꯫ ꯅꯈꯣꯏꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯁꯨ ꯇꯥꯕ ꯌꯥꯔꯅꯤ ꯉꯁꯤꯗꯒꯤ꯫ ꯌꯦꯡꯉꯣꯏ ꯑꯆꯧꯕ, ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯅꯅꯥꯎ ꯑꯇꯣꯝꯕꯗ ꯑꯣꯏꯅ ꯄꯤꯔꯦ, ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯑꯣꯏꯅ ꯊꯤꯔꯕꯅꯤ꯫ ꯏꯃꯥꯅ ꯁꯤ ꯀꯩꯒꯤ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝ ꯏꯃꯥꯗ ꯍꯪꯒꯅꯨ, ꯀꯣꯟꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯍꯜꯅꯤ, ꯏꯃꯥꯅ ꯐꯩ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯥꯔꯦ꯫ ꯂꯩꯁꯅꯥ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯣ! ꯏꯇꯩꯃꯅ ꯑꯁꯥꯏꯗꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯗꯅ ꯂꯣꯏꯈꯔꯦ꯫ ꯄꯨꯡ 9-10 ꯇꯥꯔꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇꯣꯏ ꯋꯥꯅꯤ꯫ ꯃꯣꯏ ꯇꯥꯇꯣꯟ ꯍꯧꯒꯠꯀꯦꯕ, ꯌꯨꯝꯗ ꯁꯨꯝ ꯇꯨꯝꯅꯔꯛꯈꯤꯕꯗꯨꯗ ꯍꯩꯅꯈꯤꯗꯅ ꯇꯧꯕꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯗꯤ ꯂꯩꯁꯥꯕꯤꯒꯤ ꯆꯠꯅꯕꯤꯗꯨ ꯍꯣꯡꯗꯣꯛꯄ ꯇꯝꯃꯨ꯫ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯨꯒꯦ, ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ꯫ ꯑꯇꯣꯝꯕ, ꯅꯪꯗꯤ ꯍꯧꯗꯣꯛꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯩꯗꯤ ꯅꯇꯩꯃ ꯌꯥꯍꯧꯉꯟꯁꯤꯅ ꯍꯧꯗꯣꯛꯃꯟꯗꯅ ꯇꯨꯝꯕ ꯑꯗꯨꯝ ꯀꯥꯏꯔꯦ꯫ ꯏꯇꯩꯃꯁꯦ ꯒꯨꯗ ꯍꯥꯏꯕ ꯌꯥꯏ, ꯅꯣꯡꯃꯇ ꯌꯥꯍꯧꯉꯟꯗꯕ ꯇꯥꯆꯧꯁꯦ ꯏꯇꯩꯃꯅ ꯅꯝꯗꯅ ꯍꯧꯒꯠꯍꯟꯕꯒꯤ꯫ ꯑꯇꯣꯝꯕ, ꯂꯩꯁꯅꯥꯗꯤ ꯊꯣꯛꯂꯛꯇꯦ, ꯃꯥꯕꯨ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ? ꯀꯥꯏꯗꯩꯅꯣ ꯏꯇꯩꯃ, ꯍꯧꯒꯠꯍꯧꯗ꯭ꯔꯤ꯫ ꯐꯅ ꯀꯟꯅꯗꯤ ꯍꯧꯗꯣꯛꯑꯝꯕꯅꯤ, ꯍꯧꯒꯠꯂꯨ ꯌꯥꯍꯧꯗ꯭ꯔꯤ꯫ ꯑꯇꯣꯝꯕ, ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯅꯪꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯀꯣ, ꯑꯗꯨꯒ ꯅꯇꯩꯃꯒꯤ ꯃꯇꯧ ꯇꯝꯍꯜꯂꯨ꯫ ꯍꯧꯒꯠꯂꯦ ꯀꯩꯁꯨ, ꯁꯨꯝ ꯍꯩꯅꯈꯤꯗꯅ ꯇꯧꯕꯅꯤ꯫ ꯍꯥꯏꯅ ꯆꯥꯛꯁꯦ ꯆꯥꯍꯧꯔꯁꯤ ꯁꯥꯔꯤꯀꯥꯟꯁꯤꯗ꯫ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯂꯩꯁꯅꯥ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯑꯩꯕꯣ? ꯊꯦꯡꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯩꯁꯅꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯥꯗꯤ ꯑꯃꯨꯛꯇ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯕꯅꯤನ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯐꯝꯅꯔꯔꯦ꯫ ꯂꯩꯁꯅꯥ, ꯅꯪꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯗꯤ ꯍꯥꯎꯋꯤꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯊꯣꯡꯕꯗꯩꯗꯤ ꯏꯅꯥꯎꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯈꯔꯦ꯫ ꯏꯇꯩꯃ, ꯇꯥꯆꯧꯗꯤ ꯉꯁꯤꯒꯤ ꯎꯗꯦꯅ? ꯇꯥꯆꯧꯗꯨ ꯉꯔꯥꯡ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯔꯤ꯫
Ima, tatawdo hanagi lichato hongdriba jatla. Kari karamba lichatno chawgi apamba oidra male ay yumda hanjarage. Kari ginanga na pukning sontharino. Ima na phanaba singani ima lairisidi imag tawbu khangbu kallo ay tawgi yamu. Itay ma iko ima lairikanda warano nungana laitoo. Laisna ay office at naba tawgi nang kadam to changlao. May taton office at piradro. Office at kalari nang nanasi tawrido karino. Idawrage taton na maram mahahay gabi hiktas hawrido bo. Se hara office to sa tupiruro halapang aramge. Nang ay nahari si gyantado na tra tao adudi hagi. Kari ginunang na online gayo order tawba sa insang dubu na nathongba ni hazali dubu. Nang gimay dubu karay da pande. Imaga itay magadi online ke sa insang du kandriba nina thazarimi. Adudi oradi taton ay buwaro binu sing na ay sa insang thongba haytada na tawbani. Haytadi hayti hago yadaro. Itay mado orisu tambiyo hay nidana. Imaga itay magada nangi narando sindukso. Aduga itay magasak thongba tambiyo haydripo ingonda taton korapkanunag. Ay lanjari mo taton. Taton na habado ay yazaragi si saurano ba? Ay office at letenge. Ayungbi, ay halae. Muhay tachaw, ngarang dagi kaday da layrubage. Muhay tachaw lay tabada. Ahing duma ay kayang way kambara. Ay nangonda wa amata haijage. Ayungbi. Aw imatari. Achaw balak na bra. Lae ma. Ay kada la ohayo ay gawari sanagada balay. Nang na achaw bagi sana ba semo. Ima, kari karamba wari. Nang ngarang ahing kanagi imong dalai. Kari gino nang na malalay jatra ba imong wasigi mamit tagi mapita halise. Ima, ay di hanadagi pamjaba nupidigi manakta chatlubani aduga madi aingondagi lupa la ama lauraga atopa nupada mayum palamle. Ay wakhan wakiduna yum halakpa kawki. Madugi nupido koiradi nang manganese ay nahana hydra. Hazikti kari sare se. Ay lan krema masipun na magsi ay na fashion tawba nupi pamlubadagi thuklibani. Ima na pibiba ayung bisiga ay nungay na panbangam na buhon na zaragi. Onda kakta lale haba na di yaroy imaw doso lale hay jagadabani. Pata chaw chaksim balori sana ba tawrasi. Ayung bi ay nang ginapamda yam na lan kre. Ay gingakpi pang thoktraba iralse nang na amukta ngakpiyuba. Nangumbi imungbu cheksen na sen na bangam bisibu miray raga aron balambida khong thangge tawrure. Tamo ay sautiye. Tamo na matam chana gyan tarakpase ay yam na harawi. Matum gadi tamo na ay bu miray ge khandira nuko. Ay nangbu kaydawnungda miray ge khallaroy. Itay maga tamo ga yana base wakal yam na nungayre. Marak tatna laisna suwa amta haizageye. Laisna nangina kari amuk mayre. Ima, asa ima ko nasaki ba sa yan sangdo ay na thongba natte. Ay di thongba hite muhoy tato na thongwa habaduda thonggadi sauranina ay nalon na online dayo order tawdabani. Adubo muhoy tato na kangdokre ay na wapam si sindoktrabadi mayam na saukrani. Ima, ay bom tanong piyo na sasoy kre. Hera, apang bisidi, haytradi hayti hayo nasidagi tamlaga lore adubo. Oy dabagi ngang no, yate ko. Now, saktong bagi di ay tambige. Oba, atomba, nabani, ay naapamba mauthi bagi maram kang laba. Ima gyantari ay ima na ayung bibu ay gipunsida pubira amda bataragadi ay amahan na gyantaramni thazati. Ima ay su ima na matik chaba mapuroy bagi thawdang lawang banupado ay hanbire. Aduni ngasigi taybang sida tunggi punsi khulay sembada hanna amta yenade adubo nasidagi di imagi itaw tamdo na muhoy su gyan tabo oras.